Friends mayam hojik Middle East war zone mafam dagi hojik anaupa update kaya masu lai aduga mayam singdugi manungta update yamna important oiba khara khangat charaga mayam da pawdum jage aduga ahan bada hojik leri se USA gi aircraft carrier USS Gerald aduna handagi moina laundry da mai chaaga keno tawbadagi moisi yadabadagi Greece da maina semba chatpanena phongdo aga lakhibado ngarang di Donald Trump gi side tagi confirm oina haikre madudi mahak haikibada hariba aircraft carrier asi direction 17 direction dagi hoigi Tehran gi side dagi ko IRGC gi side dagi 17 direction dagi missile kapsila kona maram oraga yamna thina hit tawba duga yam thina sokpa dagi hariba aircraft carrier si moisi maning halaga satkibane ha potuma kenogi Donald Trump gi side dagi su phongdokrena handagi moina sigi je losil laga laibine ba hadi keno IRGC gi missile hit tawgi pot se makoina yadabida lakhibane ba ko ado USA gi side dagi president masamang da dum confirm oikre aduga hoji yamna maroi ba mana ngarang digi hauraga USA gi city lising ahum hian ba city da mafam singda hoigi protest yamna kanna USA gi praja sing protest kana tawri habagi paus hoji media ka amoda hoji yaure adu maroi na protest asi tawri se USA na hoji keno da Iran da chathari balana si yaning de aduga Donald Trump se president gi pham dagi pham thadu haiba adugi protest tawbun hai adu yamna kanna hoji protest tawbasida hoji hena su protest se kanchilakpagi mawong da laire aduga USA kakna tana koi Europe ki mafum kaya da so hoji protest yam kanna tawkhanari hai hai tawriba lana sigi mayokta hai tar international law against tawbani habagi adugi charge ama tawraga USA gi praja singna hoji protest kanna tawri haba potto adum yawre ko aduma aduga USA gi actor Arnold mayamnus khangbiramani Arnold se ado Arnold su phongdo khibada hoji lairiba Donald Trump asi USA gi president gi history da khwaidagi record thiba aduga maram chada president amani haina su mahak ki side gi phongdo khre do mahak se khwaidagi phattaba amasung hoigi maram chada president amoina USA gi history da mahak ko nising haurane haina Arnold gi side gi su phongdo khiba hoji media sing da phongdo nari aduga makha taba da hoji hoigi Britain gi prime minister na su phongdo khre madudi hoi Britain sin handagi USA na state of Hormuz ase hangdokpada moida mateng pangwaina USA gi side gi Trump gi side gi haiduna lakhibado makoina yadabida lakhibane duna ngasi makse khoigi Britain gi side gi moigi prime minister na hoji harisi akhoi Britain na tawada thabak se akhoi Britain gi yaifanabi damakta khalaga tawgani aduga USA na haire hadune khoina USA gi follow tawgada nate Trump na haire so khoina madu aran ba thabak oibani na tawriba lana sida khoi support tawro hena su Britain gi prime minister na phongdokre aduga Bahrain da hoji praja amadi makhoi gi sarkar ga ningthogi sarkar duga yamna kanna protest tawraga khoi mukna bagi condition ama lakpadagi maramdi kaino kanda Bahrain gi praja makhai si kaino gi Iran gi side ta moi support tawbane aduna praja moi sarkar duna muka ko USA gi Israel da support tawbo ko aduna praja ga dagi moi sarkar duga mukna ba lakpadai hoji moi gi ningthogi family amadi ningthau masa su yauna Saudi Arabia da chen khre habagi pausu media khara da hoji phongdok nare ko aduna tasemboi de hoji tawriba lanse USA amasung Israel sang khibasi Iran gi makhoi sarkar se sindok na ban sang lan chang khibaduna yam luri badi Iran gi sarkar sinbagi mot makhoi allied kamu se makhoi gi na sarkar se sinbagi condition da lakhre tare ko aduga masi Bahrain khaki suwana te USA da suni ko hoji USA da su Donald Trump ji pham thadu haiba protest yam kana tawri haba sojik yawri bna aduna haidi moina khallu buduga tawri isiga public si pra haju onthong ajin da lakhre ko hoji leiba condition ji da aduga Donald Trump gi side gi hajik ngasi phongdokhibada mahang haiki NATO na handa khoi gi tawriba keno gi ilana sida mateng pangdi USA da mateng pangdawna maram moraga NATO dagi khoi thokpa yana lai NATO da hana dagi USA yawraga leibido do mahak se USA ji mahak thadok ka do male hena so maon da thadok ning magi tare ko NATO dagi USA si tokning magi mawang ma mahak so phongdokhibi press conference da haiki bi mafam sing di so dum meda sing di yawnare aduga tanjasida yamna nungai ba paw mane khoi gi Ukraine gi side dagi ko Ukraine se hojik Russia ga Ukraine ge lan tawna na leirina Russia na phaniamna sokhandana dum Russia nga ngakthokpa ngamdabi da leiriba Ukraine se Middle East da leiriba hogi UAE ga Bahrain ga da adagi Qatar adagi Kuwait se haiba country makhai se sida Iran ka bla iba drone ga misal ga se ngakthokna bagi damakta keno ga Ukraine ga haiba Middle East ki Arab countries sing siga moi saina ma tawkre ko haibidi Ukraine ngakthok tawri harini hoji tawri ba keno Iran gi kapsili iba mayam se yam luri pone ko masagi sumang pusit tringai da migi sumang se pai tari Ukraine hoji tawri ko adu adum nungai ba pausu lakani aduga faidagi important oiba mana moi sign se tawndra matung da koigi Iran dai khapla iba misal ga drone se moi ngakthokna bagi damakta moi khuju khulai khara puraga la
ꯂꯥꯛꯄꯖꯥꯅꯤꯗꯤ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯗꯨꯕꯥꯏꯗ ꯌꯧꯁꯤꯜꯂꯛꯄꯒ ꯀꯩꯅꯣꯗꯒꯤ ꯏꯔꯥꯟꯒꯤ ꯁꯥꯏꯠꯇꯒꯤ IRGCꯅ ꯃꯣꯏ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯒ ꯊꯨꯒꯥꯏꯈ꯭ꯔꯦꯕ ꯄꯥꯎꯗꯨꯁꯨ ꯍꯧꯖꯤꯛ ꯃꯦꯗꯤꯌꯥꯁꯤꯡꯗ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯑꯗꯨꯃ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ USA ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯀꯩꯅꯣꯗ ꯇꯦꯍꯔꯥꯟꯒꯤ ꯃꯐꯝ ꯈꯔꯗ ꯏꯌꯥꯔ ꯁ꯭ꯇ꯭राꯏꯛ ꯇꯧꯕꯗ ꯃꯤꯑꯣꯏ ꯈꯔ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯜ ꯖꯖꯤꯔꯥꯒꯤ ꯔꯤꯄꯣꯔꯠꯇꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯏꯖꯔꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯕꯁꯤꯅ ꯂꯦꯕꯅꯟꯗ ꯃꯈꯣꯏ ꯒ꯭ꯔꯥꯎꯟ ꯑꯣꯄꯔꯦꯁꯟ ꯆꯪꯉꯨꯕ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ IDFꯀꯤ ꯄꯔꯁꯅꯦꯜ ꯈꯔ ꯑꯃꯁꯨ ꯂꯦꯕꯅꯟ ꯃꯅꯨꯡꯗ ꯁꯤꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯃꯁꯨ ꯐꯣꯡꯗꯣꯛꯑꯦ ꯑꯗꯨꯅ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯅ꯭ꯌꯨꯁ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩ ꯑꯅꯧꯕ ꯑꯞꯗꯦꯠ ꯀꯌꯥꯁꯨ ꯑꯩ ꯃꯌꯥꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯣ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ